साजो थमोगे तिलंगा लंचा तकीसी की हौदन थारबू ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯕ ꯍꯧꯔꯦ ꯑꯗꯣ ꯏꯁꯥꯁꯦ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤꯅꯦ ꯉꯔꯥꯡ ꯊꯕꯛ ꯃꯌꯥꯝ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯄꯣꯞꯄꯦꯕꯀꯣ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯑꯗꯨꯗꯨꯒꯤ ꯍꯧꯒꯠꯇꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯨꯝꯊꯔꯒ ꯏꯁꯤꯡꯗ ꯀꯨꯝꯃꯨꯗꯣꯏꯁꯦ ꯈꯟꯕꯗ ꯇꯜꯂꯦ ꯀꯨꯝꯊꯕꯒ ꯇꯜꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤ ꯐꯤꯕꯝꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯗꯥꯏ ꯌꯧꯅ ꯏꯁꯤꯡ ꯆꯪꯉꯒꯦ ꯍꯥꯏꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯈꯥꯗ ꯀꯨꯝꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩ ꯃꯈꯥꯗ ꯀꯨꯝꯃꯒ ꯕ꯭ꯔꯁ ꯅꯨꯡ ꯇꯧꯊꯣꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯏꯁꯤꯡ ꯀꯌꯥꯝ ꯂꯩꯒꯦ ꯃꯈꯥꯗ ꯉꯔꯥꯡꯗꯒꯤꯅ ꯀꯌꯥꯝ ꯍꯦꯟꯒꯠꯄꯅꯣ ꯑꯗꯨꯁꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤꯅ ꯎꯔꯒ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯨꯝꯊꯔꯒꯦ ꯑꯩꯅ ꯀꯨꯝꯗꯣꯏꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯑꯋꯥꯡꯕꯗꯤ ꯀꯨꯝꯊꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯨꯝꯊꯔꯒ ꯑꯗꯨꯝ ꯆꯦꯟꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗꯣ ꯑꯥꯗ ꯂꯩꯔꯦ ꯑꯩꯒꯤ ꯑꯜꯃꯤꯔꯥ ꯑꯩꯈꯣꯏꯒꯤ ꯑꯜꯃꯤꯔꯥ ꯑꯃ ꯏꯀꯨꯕꯣꯛꯀꯤ ꯑꯜꯃꯤꯔꯥ ꯑꯩꯅ ꯁꯤꯒ ꯊꯥꯡꯖꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯑꯜꯃꯤꯔꯥꯗꯣ ꯃꯈꯥ ꯌꯧꯅ ꯂꯨꯞꯄꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒ ꯁꯣꯕꯣꯛꯁꯦ ꯃꯈꯥ ꯌꯧꯅ ꯂꯨꯞꯄꯦ ꯇꯥꯛꯀꯅ ꯆꯠꯊꯣꯛꯎꯗ꯭ꯔꯦ ꯃꯈꯥ ꯌꯧꯅ ꯁꯨꯃꯥꯏꯅ ꯂꯨꯞꯄꯦ ꯁꯣꯕꯣꯛꯁꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯒꯣꯗ꯭ꯔꯦꯖꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯈꯥ ꯌꯧꯅ ꯂꯨꯞꯄꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯜꯃꯤꯔꯥꯁꯤꯅ ꯁꯨꯃꯥꯏꯅ ꯃꯈꯥꯒꯤ ꯊꯥꯛꯁꯦ ꯃꯈꯣꯡ ꯐꯥꯎꯗꯤ ꯂꯨꯞꯄꯦ ꯃꯈꯥꯒꯤ ꯊꯥꯛꯁꯦ ꯈꯇꯪ ꯉꯥꯏꯌꯦꯕꯀꯣ ꯂꯨꯞꯀꯗꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯜꯃꯤꯔꯥꯁꯦ ꯂꯩꯈꯣꯝꯗꯧꯅ ꯅꯞꯄꯤꯕ ꯃꯣꯠꯂꯤꯁꯦ ꯑꯁꯤꯁꯦ ꯂꯩꯈꯣꯝ ꯍꯥꯏꯗꯤ ꯆꯨꯁꯟꯈ꯭ꯔꯦꯕꯀꯣ ꯃꯃꯥꯡ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯥꯎꯈꯤꯕ ꯏꯁꯤꯡꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯂꯨꯞꯄꯅꯦꯕꯀꯣ ꯑꯩꯒꯤ ꯑꯜꯃꯤꯔꯥꯁꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯑꯜꯃꯤꯔꯥꯁꯦ ꯔꯪ ꯇꯩꯁꯟꯗ꯭ꯔꯤꯉꯩꯗꯤꯅꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯃꯣꯠꯂꯅꯦꯕꯀோ ꯇꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯆꯩꯅ ꯈꯣꯠꯇꯣꯛꯑꯁꯨ ꯆꯠꯇ꯭ꯔꯦꯕꯀꯣ ꯁꯤꯁꯦ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯁꯨ ꯆꯠꯇ꯭ꯔꯦꯕ ꯑꯗꯣ ꯔꯪ ꯅꯨꯡ ꯇꯩꯁꯜꯂꯒꯗꯤ ꯑꯗꯨꯝ ꯐꯈꯤꯗꯧꯕ ꯑꯗꯣ ꯑꯩꯅ ꯇꯩꯗ꯭ꯔꯦꯕꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡꯁꯦ ꯁꯨꯝ ꯆꯥꯎꯁꯜꯂꯛꯑꯕꯅꯤꯅ ꯇꯟꯁꯜꯂꯛꯑꯦꯕ ꯑꯣ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯔꯨꯝꯁꯤꯃ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯒꯤ ꯔꯦꯛꯇꯣ ꯃꯈꯥꯒꯤ ꯊꯥꯛ ꯂꯨꯞꯈ꯭ꯔꯦꯀꯣ ꯃꯈꯥꯒꯤ ꯇꯥꯛ ꯑꯃ ꯄꯨꯔꯥ ꯂꯨꯞꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯄꯣꯠ ꯆꯩꯉꯩꯁꯤꯒ ꯂꯩꯀꯣ ꯇꯦꯂꯔꯒꯤ ꯄꯣꯠ ꯆꯩꯁꯨ ꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯑꯜꯃꯤꯔꯥꯁꯤꯅ ꯁꯨꯃꯥꯏꯅ ꯃꯈꯣꯡꯁꯦ ꯂꯨꯞꯄꯦ ꯑꯜꯃꯤꯔꯥꯁꯦ ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯁꯤꯐꯧ ꯂꯨꯞꯄꯦ ꯑꯗꯣ ꯑꯩꯒꯤꯁꯤꯒ ꯁꯣꯐꯥ ꯊꯥꯡꯒꯠꯄ ꯃꯣꯝꯄꯥꯛ ꯊꯥꯡꯒꯠꯄ ꯑꯗꯒꯤꯗꯤ ꯐꯤꯜꯇꯔ ꯀꯩꯅꯣ ꯐ꯭ꯔꯤꯖ ꯊꯥꯡꯒꯠꯄꯒꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯧꯔꯦꯀꯣ ꯁꯤ ꯐꯃꯨꯡꯁꯤꯐꯧꯗꯤ ꯌꯧꯔꯦ ꯑꯗꯣ ꯏꯁꯤꯡꯁꯦ ꯀꯪꯊꯔꯤꯔ ꯂꯦꯞꯄꯤꯔ ꯍꯦꯟꯒꯠꯂꯤꯔ ꯑꯩ ꯀꯔꯤꯝ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯦꯟꯒꯠꯄꯗꯧꯅꯁꯨ ꯇꯧꯋꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯐꯤꯕꯝꯗ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯂꯦꯞꯄꯗꯤ ꯃꯥꯜꯂꯦ ꯃꯑꯣꯡ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯗ ꯂꯩ ꯂꯦꯞꯄꯤꯔꯦ ꯍꯦꯟꯒꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯤ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯅꯦ ꯈꯨꯔꯨ ꯌꯧꯔꯦ ꯏꯁꯤꯡꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯈꯣꯡꯕꯤ ꯑꯗꯨꯋꯥꯏ ꯂꯩꯍꯧꯕꯅꯦ ꯍꯧꯖꯤꯛ ꯈꯨꯔꯨ ꯌꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯦꯟꯒꯠꯂꯛꯄꯁꯤ ꯐꯖꯔꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯃꯨꯔ ꯂꯪꯉꯦ ꯃꯨꯔ ꯂꯪꯉꯦ ꯂꯪꯉꯦ ꯐꯖꯔꯦ ꯂꯪꯉꯦ ꯂꯪꯅ ꯐꯖꯔꯦ ꯂꯪꯅ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯍꯟꯒꯅꯣ ꯑꯩ ꯏꯁꯥ ꯁꯣꯝꯗ ꯌꯦꯡꯍꯟꯕꯤꯌꯨ ꯃꯥꯏ ꯌꯦꯡꯍꯟꯕꯤꯌꯨ ꯆꯥ ꯁꯧꯔꯦ ꯆꯥꯃꯅ ꯍꯥꯞꯆꯜꯂꯣ ꯆꯥꯃꯅ ꯍꯥꯞꯆꯜꯂꯣ ꯌꯥꯅꯤꯀꯣ ꯁꯥꯁꯣꯛꯀꯤ ꯃꯈꯥꯗ ꯈꯥꯕꯩꯔ ꯀꯩꯅꯣꯝ ꯇꯥꯔꯦ ꯇꯥꯔꯝꯃꯔꯣꯏ ꯑꯩ ꯆꯥꯃꯣꯁ ꯃꯈꯥꯗ ꯇꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦ ꯃꯥꯅ ꯄꯤꯔꯝꯕꯁꯦ ꯑꯣꯏꯅ ꯆꯥꯔꯅꯤ ꯅꯨꯡꯁꯤꯅ ꯑꯩ ꯈꯣꯏꯗꯨꯝ ꯄꯦꯀꯦꯠ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯐꯔꯦ ꯀꯞꯄꯨꯔꯦ ꯆꯥꯖꯨꯔꯦ ꯆꯥ ꯊꯛꯊꯔꯅꯤ ꯍꯧꯖꯤꯛ ꯍꯥꯎꯅ ꯊꯛꯑꯅꯤ ꯆꯥꯁꯦ ꯌꯥꯔꯕ ꯁꯧꯕꯁꯦ ꯌꯥꯔꯦꯍꯦ
Kamu nang ini kan anda. Kamu. Wow! Sak khusai ma. Seta di ngasi sak tara su yare. Ui ma. Nang nak pada me am pira me boko do. Sisi wena sara ge sisi thamani. Ani no kado talle. Sisi sara su. Nang kai ba. Chou. Nang kai ba su le le le. Amu su. This pura. Cha thum bra. Xin chào, hao bu jiang chao. Cái đó là hành động cao rồi. Nga cái này giờ mình đã khoan nuôi cha tạm bọn mình làm gì? Mà các giờ vẫn đang phục không được. Hảo ấy, chào chú hỏi. Châm bra. Chập rồi. Xin được không cái hài được cái giả thấy gì? Mùi rau à? Ini apa kan ada le betul mang. Ai bộ mang ra nó có ba cái đó. Lepas yang kini je, nunggu dulu lah. Nama tu. Đó, phun bên ngoài kia mà. Chứ cay gì cũng cay được có. Có bọc giá đó. Chẳng phụ em. Chiều tôi khôi sĩ bạc khát lắm bà con. Cái gì? Quang ra bà phí văn nè đồ. Sao lại tao khát lắm mẹ. Asada uno pa taure. Fajare hai barak sidi. Kumai tare. Sibu nangi ki barak koina iru jaba barak tu man riyo. Pura ma sagar tauris. Kai no. Nang kai dro. Nakulai. Dole mune. 거기 또 아마 좀 왕자오 번이네 거 광교게 떠오래봐 뭐이 민원들이 하이드네 이신거 배박 여기 가이나 cái lòng đấy, thằng nó chưa đều mà. cái gì? Là nó cái gì nào? Xe. Đang nghỉ cái gì vậy? Ấy cái bị phải đang dâu để khai dâu để hải bà đang nghỉ cái đây. Ấy khu. Dâu ra khu dâu vậy. khu dâu đó. Mai đào mỏng sầu với chạy cả. Cái này. Quay cái u nung miếng tàu thôi đấy chứ. Đang cái gì cái chơi cái, người ta đi. Aigi pan lup khre mayam pan do samai na ngaksam phawgal laga leire ngaksam oina phawgal leire ma samai na phawgal laga leire ngaksam aduga palu ka bisu ada khara madi lup khre khara mana palu ka bi di adum phawgal laga leiri aduga aigi lakhu bambi dadi samai na tawre ko aigi wa khara leijaba wa da siga bunga oina tawraga leire duga ma da ja pai ba ka khoi chikre ka khoi ne khan si sai ga kai nom na ima ayu ba la ba cái gì mà ma ko da ja ma ku cái lối na có gì mà cái gì nắm đây là thân tham mẹ duga yum sẽ dùng tu khu yêu cái tôi vậy bà cô cái sinh chỉ khu yêu cái tôi जन ले फोटो द काप के सरकार दा हेंग थारक किना बा अनु खुमन के युमबु मयाम न उबिद्रगसु करम फियम द लेरी हाइबदो खंगनबगी दमक्ता पाउदम ऐसे रिपोर्ट लो लाई मिन मोंदगी रिपोर्ट खरा हंगे बा अनु खुमन के इसन द इना हंग जे निंग बो हंगदे को अखोय गे इसिंग जाव से सुम सही गुदिंग की थुमरा नत्रगा अखोय सुम सही मंगा म तरा म लेगा थुमरा कमाय तबगे अ
ꯂꯥꯛꯄꯁꯤꯗꯤ ꯆꯍꯤ 13ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ 13ꯁꯦ ꯂꯩꯔꯛꯄꯁꯤꯗ ꯆꯍꯤ ꯑꯃ ꯐꯥꯎꯕꯗ ꯏꯁꯤꯡ ꯊꯨꯝꯗꯦ ꯑꯗꯨꯕꯨ 2000 ꯀꯌꯥꯗꯅꯣ 21 22ꯗ 23ꯗ 22 23 ꯑꯥ 24ꯗꯤ ꯆꯥꯍꯧꯗꯦꯅ 22ꯗꯅꯤ 2022ꯗ ꯑꯃꯨꯛ ꯆꯥꯎꯈꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯑꯅꯤꯔꯛ ꯊꯨꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯂꯦꯞꯄꯦ 2023ꯗ ꯑꯃꯨꯛ ꯆꯥꯎꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ 24ꯗ ꯑꯃꯨꯛ ꯀꯌꯥ ꯆꯥꯎꯗꯣꯏꯕ ꯒꯦꯔꯦꯟꯇꯤ ꯂꯩꯇꯦ ꯑꯗꯣ ꯁꯣꯝꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦꯕ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯁꯦ ꯍꯥꯏꯗꯤ ꯀꯔꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯐꯥꯎꯒꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯃꯤ ꯑꯄꯥꯛ ꯐꯪꯅꯕ ꯉꯝꯕ ꯊꯕꯛ ꯅꯠꯇꯕꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯤꯡꯗꯒ ꯁꯨꯃꯥꯏꯅ ꯀꯥꯎꯗꯅ ꯁꯥꯟꯅꯕ ꯏꯁꯤꯡ ꯃꯊꯛꯇ ꯆꯥꯛ ꯊꯣꯡꯉ ꯆꯥꯕ ꯑꯗꯨꯒ ꯆꯥꯛꯈꯩꯁꯦ ꯈꯣꯡ ꯆꯣꯠꯅ ꯆꯥꯕ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯤ ꯀꯥꯏꯗꯣ ꯑꯗꯨꯒꯨꯝꯕꯩ ꯇꯥꯏꯞꯇ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂ ꯃꯤꯊꯨꯟꯁꯨ ꯆꯣꯠꯂꯝꯃꯅꯤꯅꯦ ꯊꯨꯟꯁꯨ ꯆꯣꯠꯂꯤ ꯍꯣꯏ ꯊꯨꯟꯁꯨ ꯍꯣꯏ ꯆꯣꯠꯊꯣꯛꯎꯔꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯣꯡ ꯍꯥꯝꯐꯝ ꯈꯣꯠꯐꯝꯒꯁꯦ ꯂꯥꯞ ꯆꯠꯂꯒ ꯑꯗꯨꯝ ꯇꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯅꯤ ꯍꯧꯖꯤꯛꯁꯤꯁꯨ ꯃꯌꯥꯝ ꯅꯨꯕꯤꯗꯨꯅꯤ ꯁꯦꯡꯉꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯣꯏꯗꯅ ꯐꯤ ꯅꯨꯡ ꯆꯣꯠꯄ ꯇꯥꯔꯒꯁꯨ ꯐꯧꯐꯝꯒꯗꯤ ꯃꯊꯥ ꯁꯥꯔꯤꯁꯤ ꯖꯨꯝꯒꯤ ꯖꯤꯡꯒꯁꯤ ꯌꯥꯝ ꯋꯥꯡꯗꯕꯅꯤꯅꯀꯣ ꯁꯤ ꯀꯩꯔꯥꯛ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯃꯊꯛꯇ ꯇꯧꯔꯒ ꯐꯧꯕ ꯌꯥꯅꯤꯀോ ꯌꯥꯏ ꯐꯧꯁꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯐꯤ ꯈꯔ ꯐꯧꯁꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯇꯨꯝꯕ ꯆꯥꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯇꯨꯝꯕꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯗꯂꯥꯟꯗ ꯑꯣꯏꯅ ꯇꯨꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯂꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯅ ꯗꯂꯥꯟ ꯑꯃ ꯁꯥꯕꯤꯔꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯆꯣꯠꯄ ꯈꯣꯠꯄꯒ ꯂꯩꯖꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯊꯛꯇꯨꯗ ꯀꯤꯅ ꯑꯗꯨꯝ ꯇꯨꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯤꯅ ꯇꯨꯝꯃꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯁꯦ ꯃꯤꯁꯨ ꯂꯣꯏꯅ ꯁꯤꯗꯧꯔꯕꯅꯤꯅ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯅ ꯊꯥꯡꯅꯒ ꯌꯥꯝ ꯂꯥꯏꯅ ꯁꯤꯒꯗꯧꯔꯕꯅꯤꯅꯅꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯂꯥꯏꯐ ꯏꯁꯇꯥꯏꯜꯁꯦ ꯃꯄꯨꯒꯤ ꯐꯪꯒꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯀꯥꯊꯔꯛꯑꯦ ꯑꯩꯒꯤ ꯔꯦꯛꯁꯦ ꯁꯨꯝꯅ ꯂꯩꯔꯝꯃꯦ ꯁꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯌꯦꯟꯗꯦꯝꯗꯣ ꯁꯤꯒ ꯂꯨꯞꯄꯦ ꯄꯥꯂꯨꯀꯥꯕꯤ ꯂꯨꯞꯈ꯭ꯔꯦ ꯑꯩꯒꯤ ꯃꯅꯤꯡꯅꯤꯁꯤꯅ ꯀꯥꯡꯅꯦ ꯁꯤ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯔꯦ ꯐꯤ ꯁꯨꯔꯤꯃꯦ ꯇꯧꯔꯤꯁꯨ ꯏꯁꯤꯡꯗ ꯗꯔꯝꯗꯩꯔꯥ ꯁꯤ ꯃꯈꯥꯗꯤ ꯏꯁꯤꯡꯅ ꯀꯥꯏ ꯌꯥꯗꯣꯏꯅꯣꯗ ꯁꯨꯔꯒꯗꯤ ꯅꯝꯊꯤꯔꯦ ꯐꯤꯅꯦ ꯄꯦꯜꯂꯕꯅꯤꯗ ꯇꯧꯔꯤꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯗꯗꯤ ꯌꯥꯗꯦꯗꯅ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯃꯣꯝꯄꯥꯛ ꯐꯧꯗꯣꯛꯀꯗ꯭ꯔꯥ ꯐꯧꯅꯤꯡꯕ꯭ꯔꯣ ꯃꯣꯝꯄꯥꯛ ꯐꯧꯗꯣꯛꯁꯤꯅ ꯐꯧꯁꯦ ꯍꯥꯏꯔꯣ ꯐꯧꯐꯝꯗꯤ ꯂꯩꯌꯦ ꯃꯣꯝꯄꯥꯛ ꯐꯧꯐꯝꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯊꯛꯁꯦ ꯁꯤ ꯐꯧ ꯌꯥꯅꯤ ꯃꯣꯝꯄꯥꯛ ꯐꯧꯕ ꯁꯥꯊꯤꯅ ꯇꯥꯎ ꯈꯣꯡ ꯈꯨꯠꯀꯁꯦ ꯁꯨꯝ ꯆꯣꯠꯃꯟꯗꯅꯀꯣ ꯕꯦꯂꯟꯗ꯭ꯔꯤ ꯑꯄꯠꯄ ꯃꯥꯜꯂꯦ ꯕꯦꯂꯟꯗ꯭ꯔꯤ ꯑꯄꯠꯄ ꯑꯁꯤꯅ ꯕꯦꯟꯗꯤ ꯑꯄꯠꯄ ꯃꯥꯜꯂꯦ ꯇꯨ ꯄꯣꯞꯄꯦꯕ ꯄꯣꯞꯊꯣꯛꯑꯦꯕ ꯅꯣꯏꯊꯣꯔꯛꯑꯦꯕ ꯎ ꯃꯣꯔꯣꯛꯁꯦ ꯀꯪꯗꯤ ꯀꯪꯉꯣꯏꯀꯣ ꯀꯥꯏ ꯀꯪꯗꯣꯏꯅꯣ ꯃꯥꯗꯤ ꯐꯖꯅꯒ ꯁꯨꯔꯔꯣꯏꯗ ꯂꯦꯞ ꯁꯨꯕꯁꯦ ꯋꯥꯏ
Nên nó có không để mong nó gì. Gì bim bây giờ thì là nó đi. Chỉ là con phèn nó phim lệ cái international cái nó này cái này dùng con phèn cái gì dùng congratulation cái đó là chỉ là dùng cái nó cái kitchen cái nó cái con mong cái tas này. Con nhà cái thằng nó nè. Chứ cylinder mà thắc thầm. Ai cô đi, không muốn ngông sao đi. Chỉ chăm thôi bay cái. No. Mong tấu giảm mà dry sao? Phèn bao lâu vậy sinh tập biro vậy chăm cái. cái gì đấy cái mobile thì cái nó không cáp rồi. Mile sure mera tomorrow o sure banye hama. Asi cái bún xí sinh ngoài chỗ, chắc không ngờ cái nó cái con phim mùi nó là sẽ quay ha, du tàu ya tàu in nung sa lệ khoa lệ đó, rồi ấy là sẽ asi một facility mà ấy là bị sẽ năng cái phao cái bên sao đó, ha chắc không xí đó lấy đấy, con phim bấm đó lấy đấy, con thằng bấm xí cái lấy đấy, ha? Qua ngon gì đó. Latin bathroom sẽ ta số hiện bây giờ, nó đang tận sẽ tao. Khana hồ cái này không? Sao mà thì cái đúng rồi. Cái nô. Sao mà cái đúng rồi nô. Hay đâu bấm lại thì cái xin ra sẽ là cái lô cái nó đâu ta xin cái gì bún đó. So dịch lôi cái is live mà cái live this is a news live mà cái live sẽ yếm ngay bên live này nó draw chú của mình chú phải xem nó lôi đấy lăng mu đấy mấy em đang cái reels ta cái uba masak to adu cái sẽ cái gì phải chết ra masak chứ xin original này Original này ama đó na duplicate Peter to thoga Peter sẽ dik sang cái này mình sẽ mà karana puri dik này sẽ cứ dik cái thổi này cái nó này kí bukí chơi này cốc chi bây giờ cốc chi cái này chi nào cốc chi ba cô tôi cái này chi nào ba nãy thì chúng ta đang đi không mặc tôi ba cốc chi ai cho cái này chi nó ai cái hay cho nó chi ba cốc chi cái nó đi chi mình là cái này chi nó chi này năng là chi vậy năng nào cái này cái này sẽ cái này sẽ cái chi này cái này mà sắc chỉ cái năng cái mà đi đó năng cái mà đi cái năng làm cái gì khali đó ai đi Amitabh Bachchan mà lệ ai là bài cái gì ai nè Salman Khan mà lệ ai là bài cái gì mà đi wow mà Salman Khan cái bài cái gì làm chana bani nè kabutar ja दिल दीवाना बिन सजना के दुनिया मांगे सनो आई नंग तो मांग तर गलो इरे ये भी सही दुनी ने एक काय देतो कनी अदुगी फैसिलिटी दे लई रंद्रबा ले मामा ओ लई अदुगी लई फैसिलिटी पुन मग लई होजी साइड दे थोगे चस सास ना लेबे मथौ ताई लुना नाना लई सिंग जमा खा साउनरसु जेउन से फजदरा चेंग लुपसनबदो हांथोखिदौरे चेंगसे नमथीरे लाखवाइने मु पाना थोए केना तौबगी जेनम हिंजांग थोंबगी जेनम लेनबा चलीने जेनम दो खंग कदोने लेलक्तोय ज्ञानम तादे चेंगसे हिदो खरे थुमोक तो तिन मथा से उपसलमोदा खोइदा जेनम लेनबा चट खरे लूनी को दा लूदी लूदोय मी मा हंगोय ले दमी ने नाक दा ओय मा आई ga phamba hangoi siga hangoi le dami ba ki bana loi le ha ubro nang jenan le ubro uye ai no jenan ubro hangi jenan hangi khadam le lage ga ising manung da lukra ba jena muji
ꯂꯦꯜꯂꯤ ꯑꯩꯈꯣꯏ ꯗꯥꯅ ꯅꯣꯛꯅꯤꯡꯉꯦ ꯀꯩꯅꯣꯝ ꯐꯅꯌꯥꯝ ꯂꯦꯜꯂꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝꯗꯨꯁꯨ ꯃꯀꯥ ꯑꯅꯤꯇꯪ ꯂꯦꯜꯂꯣꯅ ꯌꯦꯡꯉꯨ ꯅꯪ ꯍꯩꯒꯗ꯭ꯔꯥ ꯂꯦꯟꯕ ꯃꯌꯣꯟꯅ ꯍꯦꯜꯂꯟꯊꯂꯗꯤ ꯌꯥꯗ꯭ꯔꯦ ꯂꯦꯜꯂꯔꯣꯏꯁꯤꯔ ꯃꯌꯣꯟ ꯅꯠꯇꯦ ꯍꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯈꯛ ꯌꯥꯎꯈꯤ ꯑꯩꯁꯤꯕꯨ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯨꯔꯒꯦ ꯍꯥ ꯅꯪꯁꯦ ꯑꯩꯅ ꯑꯩꯒꯤ ꯐꯠꯇ꯭ꯔꯁꯨ ꯅꯨꯃꯤꯠ ꯊꯥꯁꯦ ꯑꯩꯅ ꯍꯥꯟꯅ ꯎꯔꯤꯃꯤ ꯎꯕꯗꯁꯨ ꯅꯠꯇꯦ ꯆꯥꯕꯁꯨ ꯑꯩꯅ ꯍꯥꯜꯂꯤꯃꯤ ꯐꯥꯏꯕꯁꯨ ꯑꯩꯅ ꯍꯥꯜꯂꯤꯃꯤ ꯁꯪꯁꯥꯔꯁꯤꯒꯤ ꯑꯃ ꯃꯉꯥꯟ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯆꯍꯤ 5 ꯍꯦꯟꯅ ꯍꯥꯟꯅ ꯎꯔꯤꯃꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯅꯪꯅ ꯌꯦꯟꯗꯦꯝ ꯂꯦꯟꯕ ꯍꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨ ꯅꯪ ꯊꯥꯡ ꯆꯥꯒꯦꯔꯥ ꯌꯥꯝꯃꯤ ꯌꯦꯟꯗꯦꯝꯗꯣ ꯂꯩꯍꯧꯔꯤ ꯃꯌꯥꯝ ꯑꯃꯨꯛ ꯃꯌꯥꯝ ꯑꯩ ꯃꯌꯥꯝ ꯑꯩ ꯁꯛꯁꯦ ꯑꯅꯥꯕꯤ ꯃꯥꯜꯂꯦꯅ ꯂꯤꯞꯁꯇꯤꯛ ꯈꯛꯇꯪ ꯇꯩꯁꯜꯂꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯌꯥꯝ ꯑꯅꯥꯕꯤ ꯃꯤ ꯃꯥꯜꯂꯦꯕ ꯇꯜꯂꯦꯕ ꯍꯩꯅꯗꯦꯕ ꯌꯦꯡꯕꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯤꯞꯁꯇꯤꯛ ꯈꯛꯇꯪ ꯊꯥꯖꯜꯂꯦ ꯑꯗꯣ ꯑꯩꯁꯦ ꯂꯩꯀꯦ ꯃꯄꯥꯟꯗ ꯆꯪꯉꯛꯏꯅꯦ ꯌꯦꯡꯉꯤꯅꯦ ꯁꯣꯝ ꯅꯥꯀꯟꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯒ ꯍꯣꯠꯅꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤ ꯃꯤꯁꯤꯡꯁꯦꯀꯣ ꯏꯁꯤꯡ ꯊꯨꯝꯗꯕ ꯃꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯣꯏꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒ ꯏꯁꯤꯡ ꯊꯨꯝꯕ ꯑꯩꯈꯣꯏꯒꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯑꯗꯨꯅꯤ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯗꯣꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯒ ꯍꯋꯥꯏꯖꯥꯔ ꯂꯩꯔꯦꯀꯣ ꯍꯋꯥꯏꯖꯥꯔ ꯃꯃꯥꯅ ꯍꯋꯥꯏꯖꯥꯔ ꯄꯤꯔꯛꯑꯦ ꯍꯋꯥꯏꯖꯥꯔ ꯉꯔꯥꯡ ꯂꯥꯛꯄꯗ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯨ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯗ ꯈꯥꯃꯦꯟꯒ ꯑꯂꯨ ꯀꯥꯔꯣꯟ ꯁꯕꯖꯤ ꯁꯦꯝꯃꯒ ꯁꯤꯗ ꯏꯁꯤꯡ ꯇꯤꯡꯉꯒ ꯊꯝꯃꯦꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯅꯤ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯔꯒ ꯄꯣꯊꯥꯔꯅꯤꯕꯀꯣ